Lambi Pakthoknaba Singkakpada Bom Pokhaibda Sinmi Sire National Highway 37 Imphal Jiribam Lambi Paringi Nung Dalan Maya Sinam Amadi Sanjangkulani Lonabada Lambi Pakthoknaba Kidamakta Bom Sizinaduna Nung Kakpagi Tabak Satabada Bom Napanduna Sinmi Sire Hari Laikidraba Sinmi Adugi Maming Salemun Haq Laskar Sahi Kuntra Kamapal Apokwa Islamuddin Kawi Asam Kasardagini Hari Kukizo Mar Khulai Paiba Singna Hat Kraba Jirigi Borobekra Subdivision Ge Zakuradordagi Mi Ani Amade Haduna Pukraba Matung Mihatina Hatok Pikraba Apikpa Anga Ani Yauna Mioi Taruki Asiba Haksang Sing Tengbuda JSC Lenga Kawari Shanabada Yanaba Porakpadagi Hayeng Louragani Haidi JSC Convener na Pongdorapada Kukizo Margi Terrorist Singna Thasi Tramathoida Jiribangi Zakuradorda Miyamna Relief Camp Oina Ladiba Borobekra Police Station Amade Zakurador Karongda Attack Tauduna Maphamduda Mi Ani Hatki Tungda Anga Ahum Yauna Mi Taruk Paduna Pukraba Migi Menungsi Yaudana Tamtina Hatopiki Mihat Asigi Mayokta Same Kiva Jesina Taliba Demand Sing Lengana Tabi Bagaloinana Jesigi Mihut Singa Lenga Kawari Shanabada Yanaba Porokpadagi Hayeng Asiba Haksang Nipat Louragani Haidi Date 23 Hawa Numit Humne School College Sing Suti Lautokre MLA Singi Mayum Ngaklagani Senaba Central Force Company Among Thamgadori Antakta MLA Minister Singi Mayumda Miyamna Attack Taurakrabutungda Ministry of Home Affairs na Manipur Central Force Mayamama Thajilakpa Haukre Thajilakpa Forcing Asigi Manungda Company Amama Mipai Thwairaba MLA Singi Mayum Ngaklagani Thamgadori MLA Kharana Manipur Police ki Makuk Singda Makoi gi Mayum Ngaklagani Central Force Company Amamam Thambinaba Hajarakre Hari Makoina Hajarakpa Matungina Central Force Adu MLA Sing Adugi Mayumda Thamnaba Thabak Lokhatpa Haure Hari Jiribamda Mioi Taru Hatkiba Kuki Khulai Paiba Singnani Haina Paulelan Haukimna Phongdokre Thasigi Taramathoida Jiribamgi Zakuradorda Kuki Militant Singna Pharba Matungda Mioi Lisatki Wangmada Yamna Tamthina Miot Minai Chatharba Matung Mihatina Hatkiba Do Kuki Khulai Paiba Singnani Paulelan Haukimna Phongdokre Loidana Nupi Agang Sing Hatkiba Do Kukina Laman Singbaki Chathakibani Haina Paulelan Haukimna Phongdokre Hena Kanba Khongjang Changsenaba Sem Sari Haina Ukomina Phongdokre Ukomina Taliba Demand Singa Do Numit Taret Nigi Manungda Thabakto Onthokani Haibagi Aiba Serol MLA Singna Piraba Matung Inna Khongjang Adu Numit Taret Nigi Oina Suspend Tobani Karigumba Thabakto Onthoraktrabadi Hena Kanba Khongjang Changsenaba Sem Saraga Leire Haina Ukomina Phongdokre Senzam Sirang Lokol the Low Khawringida Kuki Militant Singna Nomai Katharakre Garang Nungtel Punganirom Taba Matamda Imphal West District Senzam Sirang Amadi Kautrukul Ani Lonabata Leba Low Pamamada Kunja Lomi Singna Low Khawbugi Thabak Chatharingai Matamda Kuki Militant Singna Nomai Ron Kharakap Tharakuna Landara Krehari Oxysina Phangba Pawgi Matungina De Kuki Militant Singa Duna Kangpopi District Manungshanna Harautil Singtaki Saruktagi Thangnana Leriba Labuki Sarukta Nomai Kap Tharakibani Nomai Kap Tharakibum Pham Oribasi National Sports University Harautelga Nagnana Leriba Harautelga Thangnaba Jingyang Porengda Saduna Leba Bunker Mapham Madugi Kuki Militant Singna Nomai Kap Tharakibani Saurana Nomai Ron Tara Mangarong Kap Tharakwaduda Low Khawbugi Thabak Chathakiba Lomi Singda Aso Apandi Yaukide Dubu Nomai Kap Tharakwaduna Maram Oraga Lomi Singna Makhatana Low Khawbugi Thabak Chathabang Amdana Low Phamdagi Sen Khanara Krehari